आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau demographic profile of Manipur haibasigi matangda nominini khananenbagi mifamama ngasidegi Imphal da hauragani leibak sinba thungbada ngasi National Handloom Day gi thoram pangthukli amasung Kendra gi Mantri Mandal gi mifamna len mari legadaba Guwahati Tezpur corridor sengatnaba ayaba pikre Raijagi Home Bibangna Sinduna, the demographic profile of Manipur Haibasigi Matangda, Numinini Satagadaba Kananainabagi Mipam Amasung Seminar Ama Ngastegi Classic Grande Imphal da Hauragani. Haudopagi Thorm the Mukhemantri Yumnam Khemchan Singh, Grihamantri Govindas Kontogjam Amadi, Advocate General Hijam Lenin Signa Singba Charuk Yarbayai. Mipamasigi technical session da Tongan Tongamba resource person Singna, Manipur State Population Communist Commission ki draft report kumsi saigi mikok thiba National Register of Citizen NRC 1951 of Manipur update tawgi matang na singbada wangangani Manipur Sarkar ki Land Resource Bibag na sinduna ngasi Imphal ki Palace Compound leba MFSDS da pangthok pa thorom amada Mukhemantri Yumnam Khemchan Singh na online portal LR Manipur mobile application hokdok lagani Thoram the Grihamantri Govindas Kontogjam, Art Amasung Culture Mantri K.H. Loken Singh Amasung Rajya Chief Secretary Dr. Punit Kumar Goel Saruk Yagani. District Tobacco Control Cell Amadi District Health Society Chandian Sinduna Komla Thabi Model High School da Mahi Tampam Sangsing da Nisa Sinadaba Numugi Oba Miam the Kangan Bagi Thorama Ngarang Pang Tokre. Thoramasi National Tobacco Control Program gi Makada Juice Health Not Tobacco Hibihiram the Pang Tokibani, Thoramadu Saru Yakiba, Chandelgi, NTCP gi District Nodal Officer, Dr. Laisom Deben Singna, Naha Singa, Nisa Sinadanaba, Amasung, Nisa Sinabagi, Mangzaba Singi Matanga, Wapongkea Tamke. Sri Hemanta Kumar Kampo Pijlagi Anova Deputy Commissioner, Oina Thau Puragani, Mahana Sri Mahesh Chaudhuri Mahut Chilagani. Kangpopi Jila ki Deputy Commissioner Office ke conference hall da pangthok pa thorom amada hanagi Deputy Commissioner Sri Mahesh Chaudhuri bu bidai pibagi thorom ama District Administration na sinduna pangthoki Sri Mahesh Chaudhuri na Jila adugi Deputy Commissioner oina kumja lising ani kulumdoi gi medegi pai ba hokibani tabiriba pawasi Akashvani Imphal degini Leibak sinba thungbada ngasi National Handloom Day gi thoram pangthokli Pradhan Mantri Narendra Modi na numit asi miyamna haraukte yamna saruk yabinaba appeal tawri video message amada Pradhan Mantri na hai kumja lising ama chamapan supna mangagi ngasi gi numit asida Bharat na ningkha tambagi khongjang gi saruk amoina Swadesi movement hokdoktuna haungnaruba tokduna maikai kyadigi miyam punsinduna British Samaraj gi mayokta lanthengnaba hokki Sri Modi hai laireba phisa lonsagi thabak toriba miyoi sing artisan sing amadi makutna lang sungjariba laireba miyoi sing bu yariba makai pongling thagot pigadabani asigumba apikpa amadi semilonda sonthariba phinsa losa tawriba imung manung sing asibu mampangal kangkhat anduna maromdom lepchaba ngamba Bharat ama semnaba honaminasi Leibak as the Potoliba Henungi Potoxing Amato Oirabasu, Leibak Asigi Miam and Labinaba Apil Torodana, Siri Modin Hai, Lamda Masigi Haitoi Sing Toreba Artisan Singbu, Malem the Sakangnaba, Hona Halasi. साथियों 1905 7 अगस्त हमें भूलना नहीं है 7 अगस्त हैंडलूम डे हमने इतने ही उत्साह और उमंग के साथ हैंडलूम डे मनाना है और हैंडलूम डे मनाने का मतलब है कि हर गरीब परिवार बुनकर परिवार जो अपने हाथों से अपनी छोटी छोटी घर में लूम पर कपड़े बनाते हैं हमारा काम है आत्मनिर्भर भारत बनाने के लिए हमारे इन छोटे 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 गरीब परिवारों को भी आर्थिक रूप से समृद्ध करना आइए हम स्वयं हैंडलूम से कुछ न कुछ खरीदें उसका एक वीडियो बनाएं और देश और दुनिया में उस वीडियो को प्रचारित करें ताकि हमारे बुनकर भाई बहनों के सामर्थ्य का परिचय दुनिया को भी हो Manipurdasu National Handloom Day gi thoram Rajya Sarkar na sinduna Imphal gi City Convention Center da pangtokani thoram du Rajyapal Ajay Kumar Bhala mahaki loinabi Mukhemantri Yumnam Khemchan Singh Chief Secretary Dr. Punit Kumar Goel Additional Chief Secretary Anurag Bajpai na singba charuk yagani
National Handloom Day pangthokpagi matangda wafamsing phongdoloduna Raijagi Handloom and Textiles Director Elangbam Jitien hai kumja 1985 gi Nongchup Bengal gi Town Hall da pangthokhiba Swadeshi Movement adubu ningsingduna kumja 2015 dagi sahi khudingi Pradhan Mantri na National Handloom Day pangthoknaba laukthokhi Siri Jitien hai National Handloom Day 2026 Swadeshi Movement 1905 ta West Bengal gi Town Hall da chathakiba aduguma andalondu singbagi palan oina Honorable Prime Minister of India na 2015 gi August ki tang 8 ta gi hona ngasi bawa pangthoragal lakibani masigi nungyoba arthadi Bharat pumada leriba bunkar fisabi sing asin putok seriba yum da putok seriba magi putok sing asi magi apik pa income sing magi mana putok sing asi sinaba plus mana sajari posting adu yola kanda lakpa income duna livelihood yum pujariba khosariba panamaksin asi Kendra ngarang pangthokhiba Mantri Mandal gi mifamna len mari legadaba Guwahati Tezpur corridor sengatnaba ayaba pikre National Highway 15 gi project asina chatpagi matam tension hanbaga loinana lambida asoi engam thoktanaba amasung mafam kya da chathok sin da hena komtho lagani Pradhan Mantri Narendra Modi hai Guwahati Tezpur corridor asida Tezpur gi sarukta emergency landing facility legani masida thong flyover underpass amasung service road yaugani Siri Modi hai corridor asina Assam amasung Arunachal Pradesh ki marakta phawdok phawjing tawbada hena komal lagani Kendra gi Mantri Mandal na governance scheme ayaba pikiba asi clean energy khungagi lam chawkhanaba amadi lebak asi maromdom lepchaba ngamnabagi manglan adugi maru eba khongthang amani haina Pradhan Mantri na phongdokki ngasi phongba pawsi singi maru eba pawsingi dama hojik Devika Chingtham lere Devika Thagachari Rajesh Mukhyamantri Yumnam Khemchan Kangpokpida hayeng chatkani haiba amasung Rajapal Ajay Kumar Bhalana TB muthatnaba program review tawduna Nikshem Mitra Manipur gi web portal launch tawkhiba pausingna ngasi phongba pauche ayambada maru oiba pausing oina phongli Mukhyamantri Yumnam Khemchan Santi gi paujel puraga hayeng Kangpokpida chatkadauri Nagana di Makan village ta changlakpa yaroi haina thingli haiba pau poknafamda maru oiba pau oina phongli India amasung Myanmar na territorial exchange taunaraklabadi Manipur sokadra haina huyanan pauda ahanba headline tawri Lo na yadaba mawongda angangi nawfam yolamba criminal network ama thingnare haiba pau amasu pauche asigi ahanba lamaida phongba thingnari Ifut kalhodrabadi ising phangdabagi awaba mayoknaragani haina Environment and Climate Change ki director Dr. T Brajakumar na phongdokiba wafam sana laibak ki ahanba lamaida phongli Rajapal Ajay Kumar Bhalana TB program review tawkhibagi pau Manipur Mail da ahanba headline tawri Ukrul landslide na Nungbi power substation mai phangdre asokpa angang mari gi manungda amagi phibam luri haiba pau Sangai Express Manipuri gi ahanba headline tawri Ukrul village ki Chingjaroi gi Pe village ta lawfam kaya ising thumjan khre haiba pau Sangai Express English ki ahanba lamai da phongli Manipur State Archives na puya digitize tawgadauri miyam na mating pangbiyu haina People's Chronicle gi anchor column da phongli UKNA gi luchingba pharaba matung security force na AK-47 pistol amadi IED ahum phangle haiba pau Ganfew Mail gi ani suba headline tawri TB patient singi damak Pradhan Mantri TB Mukta Bharat Abhiyan portal launch tawkhibagi pau Tamenglong Times ki ani suba pau oina phongli Manipur da Har Ghar Tiranga campaign tha asigi mapandagi 18 phawba chatharagani haiba pau amasu pauche asida phongli Rajesh Thagachari Devika Aroibada Maruba Pau Demographic Profile of Manipur Habesigi Matangda Numinini Kana Nenebagi Mipama Mangasdegi Imphal da Horagani Lebak Sinba Tungbada ngasi National Handloom Day gi Thoram Pangthokli amasung Kendra gi Mantri Mandal gi Mipamna Len Mari Legadaba Guwahati Tezpur corridor sengkatnaba ayaba pikre Pau Luijare